ꯄꯨꯟꯁꯤ ꯎꯕ ꯉꯝꯗ꯭ꯔꯕ ꯌꯦꯛꯅꯕꯒꯤ ꯇꯦꯡꯒꯣꯂꯣꯏꯒ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯪꯗ꯭ꯔꯤꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯁꯨ ꯁꯣꯛꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯥꯟ ꯂꯣꯠꯁꯤꯜꯂꯨ ꯄꯤꯔꯥꯡꯁꯨ ꯎꯍꯜꯂꯨꯅꯨ ꯃꯤꯅꯣꯛꯁꯨ ꯑꯁꯣꯟꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯃꯤꯅꯣꯛꯇ ꯀꯂꯛ ꯌꯦꯡꯊꯤꯈꯤꯅꯤ ꯂꯥꯔꯩ ꯂꯥꯊꯨꯞ ꯂꯩꯇꯕ ꯏꯁꯝ ꯁꯝꯅ ꯏꯇꯤꯡ ꯇꯤꯡꯅ ꯅꯣꯛꯂꯛꯄ ꯃꯤꯅꯣꯛꯇꯨꯗ ꯐꯤꯔꯦꯞꯄꯁꯨ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯃꯃꯣꯟ ꯇꯧꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯐꯦꯠ ꯈꯛ ꯅꯣꯛꯈꯤꯕꯗꯨꯗ ꯇꯥꯝꯅꯥꯗꯣ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯁꯨꯔ ꯍꯥꯞꯇꯨꯅ ꯏꯁꯩꯒꯨꯝ ꯁꯛꯂꯛꯈꯤ ꯁꯦꯂꯨꯡꯕ ꯅꯣꯛꯑꯦ ꯐꯤꯔꯦꯞꯄꯁꯨ ꯅꯣꯛꯄꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯍꯟꯖꯤꯜꯂꯒ ꯅꯣꯛꯄꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯁꯤꯗꯤ ꯅꯪꯅ I love you too ꯍꯥꯏꯔꯛꯄꯩ ꯑꯩ ꯂꯣꯏꯔꯦ ꯇꯅꯥꯅ ꯀꯞꯄꯅꯤ ꯑꯩꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯀꯞꯄꯁꯨ ꯅꯣꯛꯄ ꯃꯥꯟꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯕꯤꯔꯅꯤꯍꯦ ꯑꯩꯗꯤ ꯑꯄꯪꯅꯤꯅ ꯊꯥꯖꯗ꯭ꯔꯒ ꯇꯣꯛꯎꯅ ꯇꯥꯝꯅꯥ ꯁꯛꯐꯝꯗꯨ ꯊꯨꯅ ꯍꯟꯖꯤꯟꯈ꯭ꯔꯒ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄꯒꯤ ꯅꯪꯒꯟꯗ ꯗꯨꯛꯁ ꯂꯥꯎꯅ ꯀꯤꯟꯅ ꯊꯤꯟꯖꯤꯟꯈꯤ ꯐꯤꯔꯦꯞꯄ ꯁꯥꯎꯔꯝꯗꯦ ꯇꯥꯝꯅꯥꯒꯤ ꯏꯇꯤꯡ ꯇꯤꯡꯕ ꯐꯤꯕꯝꯗꯨꯗ ꯊꯤꯛ ꯊꯤꯛ ꯅꯣꯛꯈꯤꯗꯨꯅ ꯈꯔ ꯍꯟꯗꯣꯛꯈꯤ ꯇꯥꯝꯅꯥꯁꯨ ꯏꯀꯥꯏꯔꯞꯀ ꯅꯣꯛꯂꯒ ꯍꯌꯦꯡꯋꯥꯏ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯗꯧ ꯃꯥꯜꯂꯤꯕꯨ ꯅꯪꯁꯦ ꯁꯦꯂꯨꯡꯕ ꯅꯨꯄꯥꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯕꯁꯦ ꯂꯨꯃꯥꯟꯇꯤꯛ ꯑꯣꯏꯕꯅꯦꯕ ꯅꯪꯒꯤ ꯂꯨꯃꯥꯟꯇꯤꯛꯁꯦ ꯑꯩ ꯅꯣꯛꯅꯤꯡꯕꯗ ꯁꯤꯒꯦ ꯇꯧꯏ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯍꯥꯏꯅꯨ ꯔꯣꯃꯥꯟꯇꯤꯛ ꯍꯥꯏꯌꯣ ꯍꯣꯏꯕ ꯑꯗꯣ ꯔꯣꯃꯥꯟꯇꯤꯛꯇꯣ ꯑꯃꯨꯛꯁꯨ ꯅꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯑꯁꯨꯝ ꯑꯅꯤꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯄꯗ ꯀꯤꯁꯣꯔꯁꯨ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯗ ꯂꯩꯔꯝꯃꯤ ꯂꯥꯛꯄꯗ ꯉꯥꯏꯕꯒꯤ ꯆꯪꯉꯛꯄ ꯇꯥꯟꯖꯥꯗ ꯃꯥꯌꯣꯛꯅꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯅꯣꯛꯄ ꯎꯕꯗ ꯃꯥꯁꯨ ꯃꯁꯥ ꯈꯪꯗ ꯅꯣꯛꯂꯨꯏ ꯐꯤꯔꯦꯞꯄ ꯀꯤꯁꯣꯔꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯁꯥꯔ ꯂꯥꯛꯄꯤꯔꯝꯃꯤꯔꯥ ꯇꯥꯝꯅꯥꯗꯤ ꯐꯤꯔꯦꯞꯄꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯜꯂꯒ ꯂꯣꯠꯄꯣꯏ ꯂꯦꯞꯄꯣꯏ ꯇꯧꯔꯤ ꯃꯄꯥꯗ ꯀꯤꯕ ꯃꯥꯟꯕ ꯃꯇꯝ ꯎꯕꯗ ꯍꯔꯥꯎꯔꯝꯕ ꯃꯁꯛꯇꯣ ꯈꯤꯇꯪꯗꯤ ꯃꯛꯁꯤꯜꯂꯤ ꯑꯩ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯅꯤꯡꯉꯤ ꯗꯣꯛꯇꯔꯕꯨ ꯌꯥꯝ ꯆꯤꯟꯕꯤꯕ꯭ꯔꯥ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯖꯧꯔꯥ ꯌꯥꯅꯤ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ ꯁꯥꯔ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯑꯣꯏꯅ ꯐꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯐꯤꯔꯦꯞꯄꯅ ꯂꯝꯖꯤꯡꯈꯤ ꯆꯪꯃꯤꯟꯅꯔꯛꯂꯒ ꯐꯝꯃꯤꯟꯅꯩ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯌꯥꯝ ꯑꯔꯨꯕ ꯑꯀꯨꯞꯄ ꯇꯥꯟꯅꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯀꯤꯁꯣꯔ ꯁꯠꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒ ꯍꯥꯏꯗꯕꯁꯨ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯍꯧꯗꯣꯔꯛꯏ ꯃꯥꯅ ꯈꯟꯗꯨꯅ ꯂꯥꯛꯄ ꯋꯥꯈꯜꯗꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩ ꯃꯐꯝꯁꯤꯗ ꯊꯝꯕꯗ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯁꯤꯡꯗ ꯆꯤꯡꯅꯔꯦ ꯑꯩꯒꯤꯗꯤ ꯌꯦꯛꯅꯕꯁꯨ ꯌꯥꯝꯃꯤꯗꯣ ꯑꯩꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤꯕ ꯑꯁꯥꯁꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅꯤ ꯏꯆꯥꯁꯤꯒꯤ ꯑꯁꯥꯗ ꯑꯩꯅ ꯍꯤꯡꯖꯕꯅꯤ ꯑꯗꯨꯅ ꯑꯩ ꯏꯆꯥꯁꯦ ꯃꯈꯥ ꯇꯥꯅ ꯃꯐꯝꯁꯤꯗ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯆꯦꯛꯁꯤꯟꯅ ꯑꯩꯒꯤ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯎꯕ ꯃꯐꯝꯗ ꯊꯝꯂꯒ ꯃꯈꯥ ꯇꯥꯕꯗꯤ ꯂꯥꯌꯦꯡꯂꯒꯦ ꯈꯜꯂꯦ ꯁꯥꯔꯅ ꯍꯧꯗꯣꯛꯄꯤꯔꯛꯏꯕ ꯋꯥꯐꯝꯁꯦ ꯌꯥꯝ ꯑꯀꯥꯏꯕꯗꯤ ꯑꯣꯏꯗꯦ ꯑꯩ ꯑꯃꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯔꯝꯂꯁꯨ ꯁꯥꯔꯅ ꯈꯟꯕꯤꯔꯤꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯗꯔꯀꯥꯔ ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯌꯦꯡꯕ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯩ ꯏꯆꯥꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯆꯤꯡꯅꯔꯣꯏꯗꯕ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐ ꯐꯠꯇ ꯇꯥꯅꯅꯤꯡꯗꯨꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯂꯩꯒꯗ꯭ꯔꯥ ꯍꯪꯅꯕ ꯀꯣꯏꯊꯣꯔꯛꯂꯤꯕꯅꯤ ꯐꯤꯔꯦꯞꯄ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯖꯔꯕꯁꯨ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯅꯤꯡꯊꯤꯅ ꯆꯦꯟꯕ ꯑꯐ ꯐꯠꯇ ꯈꯟꯕꯗ ꯑꯍꯜ ꯇꯔꯥꯗꯒꯤꯁꯨ ꯇꯥꯗꯕ ꯀꯣꯛ ꯂꯩꯕ ꯗꯣꯛꯇꯔ ꯑꯃꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯑꯩꯈꯛꯅ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯁꯥꯔ ꯑꯩꯅ ꯍꯦꯛꯇ ꯌꯦꯁ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯅꯥꯕꯁꯤꯒꯁꯨ ꯀꯨꯏꯅ ꯂꯣꯏꯅꯕ ꯗꯣꯛꯇꯔ ꯅꯤꯡꯈꯣꯝꯕꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯁꯤ ꯃꯥꯁꯨ ꯂꯥꯛꯑꯝꯅꯤ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯏ ꯂꯥꯛꯄꯤꯅꯕ ꯍꯥꯏꯈ꯭ꯔꯦ ꯅꯤꯡꯈꯣꯝꯕꯁꯨ ꯑꯗꯨꯝ ꯊꯨꯅ ꯂꯥꯛꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ ꯋꯥ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯇꯨꯡꯗ ꯅꯤꯡꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯍꯞꯇꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯉꯥꯏꯕꯤꯔꯣ ꯁꯥꯔ ꯃꯥ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯃꯁꯤꯡ ꯀꯛꯊꯔꯒ ꯊꯥꯕꯅꯤ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯂꯥꯛꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯗꯤ ꯇꯉꯥꯏ ꯐꯗꯅ ꯁꯥꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯤꯟꯅꯔꯛꯂꯒꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯕ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯗ꯭ꯔꯗꯤ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯌꯨꯝꯗ ꯗꯣꯛꯇꯔ ꯑꯃꯈꯛ ꯁꯦꯟꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯤ ꯐꯔꯦ ꯑꯩ ꯉꯥꯏꯖꯔꯒꯦ ꯃꯁꯤꯗ ꯐꯠꯇꯕ ꯇꯥꯍꯩꯗꯕ ꯄꯥꯎ ꯑꯃꯠꯇ ꯇꯥꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯍꯞꯇꯥ 2 ꯐꯥꯎꯗꯤ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯌꯨꯝꯗ ꯇꯞꯅ ꯇꯞꯅ ꯃꯥꯕꯨ ꯍꯤꯗꯥꯛ ꯈꯛ ꯅꯠꯇꯅ ꯁꯣꯁꯤꯌꯦꯂꯥꯏꯁ ꯈꯔ ꯑꯣꯏꯍꯜꯂꯒ ꯂꯥꯌꯦꯡꯕꯤꯕ ꯇꯝꯃꯁꯤ ꯊꯦꯔꯥꯄꯤꯒꯤ ꯗꯣꯛꯇꯔꯁꯨ ꯇꯥꯟꯅꯔꯒꯦ ꯗꯣꯛꯇꯔ ꯍꯣꯏꯅ ꯊꯥꯕꯤꯔꯛꯑꯁꯨ ꯌꯥꯅꯤ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕꯁꯦ ꯐꯤꯔꯦꯞꯄꯅ ꯁꯥꯔ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ
ꯑꯗꯨꯒ ꯑꯃꯅ ꯑꯇꯦꯟꯕ ꯃꯇꯝꯁꯦ ꯐꯠꯇꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯣꯛꯍꯟꯖꯔꯛꯑꯣꯏ, ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯖꯒꯦ ꯍꯥꯏꯔꯒ ꯅꯤꯡꯈꯣꯝꯕꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯅꯤꯡꯈꯣꯝꯕꯁꯤꯁꯨ ꯐꯤꯔꯦꯞꯄꯅ ꯆꯤꯡꯅꯩ ꯍꯥꯏꯕꯁꯦ꯫ ꯅꯤꯡꯈꯣꯝꯕꯗꯤ ꯃꯌꯥꯝꯅ ꯆꯤꯡꯅꯗꯅꯕ ꯀꯅꯥ ꯑꯃꯗ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯕꯅ ꯎꯁꯤꯜꯂꯝꯗꯦ ꯐꯤꯔꯦꯞꯄꯒꯤ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯗꯣ꯫ ꯑꯁꯨꯝꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯀꯤꯁꯣꯔ ꯍꯣꯏꯒ ꯃꯇꯦꯛ ꯑꯃ ꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯀꯦꯕꯤꯟꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯇꯥꯝꯅꯥꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯍꯟꯅꯤꯡꯂꯝꯗꯦ꯫ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯀꯨꯞꯊꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯇꯥꯝꯅꯥꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯈꯛꯅ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯂꯨꯞꯄꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯔꯛꯄ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯐꯖꯅ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯥꯎ ꯇꯝꯕ ꯐꯪꯗꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯅꯨꯡꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯝꯕꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯅꯤꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯃꯇꯝ ꯈꯔꯈꯛ ꯑꯣꯏꯔꯁꯨ ꯐꯪꯍꯟꯅꯤꯡꯈꯤ꯫ ꯃꯄꯣꯛ ꯃꯌꯤꯅ ꯂꯥꯡ ꯑꯣꯏ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗ ꯌꯦꯠꯄꯤꯔꯤꯕ ꯑꯌꯦꯠꯄ ꯑꯊꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯆꯕꯠ ꯆꯕꯠ ꯂꯦꯟꯊꯠꯇꯨꯅ ꯃꯅꯤꯡ ꯇꯝꯕꯤ ꯆꯦꯛꯂꯥ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯍꯥꯛꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯒꯤ ꯃꯁꯥꯗ ꯍꯥꯟꯅ ꯇꯣꯏꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯨꯝꯗ ꯗꯤꯆꯥꯔꯖ ꯇꯧꯕ ꯌꯥꯕꯒꯤ ꯂꯦꯚꯦꯜꯗ ꯂꯩꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯧꯅ ꯃꯥꯕꯨ ꯌꯦꯡꯕ ꯗꯣꯛꯇꯔꯅ ꯈꯛ ꯗꯤꯆꯥꯔꯖ ꯌꯥꯔꯅꯤ ꯍꯥꯏꯕ ꯂꯦꯞꯂꯝꯗꯦ꯫ ꯗꯣꯛꯇꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯤꯇꯤꯡ ꯇꯧꯔꯒ ꯀꯟꯀ꯭ꯂꯨꯖꯟ ꯇꯥꯕ ꯇꯧꯔꯝꯃꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯈꯔ ꯍꯔꯥꯎꯏ ꯇꯥꯝꯅꯥꯅ ꯈꯔ ꯅꯣꯔꯃꯦꯜꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯛꯄꯗꯣ꯫ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕꯗꯨ ꯐꯥꯎ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯕꯅꯤ꯫ ꯃꯥꯏꯊꯣꯡ ꯏꯉꯥꯟ ꯉꯥꯜꯂꯤ꯫ ꯅꯨꯡꯁꯤꯠꯇ ꯈꯤꯇꯪ ꯁꯤꯠꯄꯗ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯅ ꯂꯦꯡꯕꯗ ꯐꯥꯎ ꯃꯣꯃꯣꯟ ꯅꯣꯛꯂꯕꯅꯤ꯫ ꯇꯥꯝꯅꯥꯒꯤ ꯏꯆꯝ ꯆꯝꯕ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯅꯣꯛꯅꯤꯡꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛ ꯎꯕꯗ ꯃꯄꯥꯗꯤ ꯚꯥꯞ ꯐꯈ꯭ꯔꯦ꯫ ꯅꯧꯅ ꯕꯁꯟꯇ ꯂꯥꯛꯂꯕ꯭ꯔꯥ ꯈꯜꯂꯨꯔꯦ꯫ ꯑꯌꯨꯛꯇꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯑꯍꯜ ꯑꯃꯁꯨ ꯊꯝꯂꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯆꯥꯛ ꯊꯤꯔꯝꯃꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕꯒ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯅꯩ ꯆꯥꯛ ꯆꯥꯅ ꯆꯥꯅ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯟꯗꯛ ꯁꯨꯔꯤꯁꯦ ꯆꯍꯤ ꯀꯌꯥꯅꯣ? ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯆꯍꯤꯁꯤꯅ ꯄꯥꯕꯨꯡꯗ ꯀꯛ ꯆꯤꯛꯂꯛꯄ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯅꯤꯡꯉꯛꯇ꯭ꯔꯗꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯅꯃꯥꯏ ꯈꯨꯏꯔꯀꯥꯟꯗ ꯆꯥꯅꯕꯤ ꯅꯤꯡꯁꯤꯡꯉꯒ ꯃꯃꯣꯟ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯇꯧꯕ ꯑꯗꯨꯅꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯦꯡꯕꯗ ꯄꯛꯇꯕꯗ ꯂꯣꯏꯔꯦ ꯈꯜꯂ ꯀꯥꯟꯁꯤꯗ ꯍꯅꯨꯔꯗꯤ ꯐꯖꯔꯅꯤ꯫ ꯑꯩꯁꯦ ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯄꯥꯕꯨꯡꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯖꯣꯏ ꯌꯥꯝ ꯉꯛꯅꯒ ꯑꯣ ꯔꯤꯌꯦꯂꯤ? ꯌꯦꯞ ꯕ꯭ꯔꯣ꯫ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯔꯤꯗꯤ ꯊꯥꯖꯕ ꯉꯝꯃꯣꯏ ꯏꯄꯥꯗꯤ꯫ MBBS ꯇꯧꯔꯤꯉꯩ ꯀꯣꯏꯅꯕ ꯅꯨꯄꯤꯅ ꯆꯦꯜꯂꯁꯦ ꯍꯥꯏ꯫ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯌꯥꯈꯤꯗꯦ꯫ ꯅꯨꯄꯤꯗꯤ ꯂꯥꯛ ꯊꯦꯡꯅꯔꯛꯀꯅꯤ, ꯅꯪꯒꯤ ꯅꯁꯥꯒꯤ ꯀꯔꯤꯌꯔ ꯁꯦꯝꯍꯧꯕꯁꯤꯅ ꯃꯔꯨꯅꯤ ꯍꯥꯏꯅ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯂꯥꯛꯇꯨꯗꯩ ꯑꯃꯐꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯦꯗꯅ꯫ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯅꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ, ꯅꯇꯤꯛ ꯍꯥꯏꯔ ꯙꯃꯥꯗ ꯆꯥꯏ, ꯅꯔꯜ ꯍꯥꯏꯔ ꯆꯤꯡꯃꯨꯛ ꯋꯥꯡꯉꯤ, ꯀꯅꯥꯏ ꯅꯨꯄꯤꯅ ꯌꯥꯔꯛꯑꯣꯏꯗꯣꯔꯤꯅꯣ? ꯍꯣꯏꯗ ꯐꯪꯗ꯭ꯔꯒꯅ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯤ ꯑꯃ ꯄꯨꯁꯤꯜꯂꯒ ꯀꯨꯝꯍꯩ ꯇꯥꯍꯟꯒꯦ꯫ ꯃꯆꯥꯅꯨꯄꯥ ꯁꯣꯅꯣꯗꯣ ꯇꯧꯈꯤꯗꯧꯕ ꯃꯤꯗꯥꯅꯤ꯫ ꯃꯀꯣꯛ ꯈꯔ ꯆꯥꯛꯄꯅꯤ, ꯁꯣꯅꯣ ꯈꯔ ꯊꯨꯡꯕꯅꯤ, ꯑꯗꯨꯅ ꯆꯩꯔꯛꯏ꯫ ꯍꯩꯠ ꯋꯥꯆꯣꯏ ꯑꯣꯏꯔꯁꯨ ꯁꯣꯅꯣ ꯊꯨꯡꯕ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯪꯁꯨ ꯃꯦꯟꯇꯦꯜ ꯄꯦꯁꯦꯟ ꯑꯣꯟꯈꯤꯅꯤꯅꯦ꯫ ꯏꯅꯦ ꯁꯈꯤꯅꯅꯦ ꯄꯥꯕꯨꯡꯅ ꯋꯥꯀꯤꯡ ꯆꯠꯄꯗꯣ ꯃꯣꯏꯔꯣꯝꯗ ꯆꯦꯜꯂꯛꯀꯅꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯀꯤꯡ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯂꯩꯕ ꯆꯪꯉꯛꯏ, ꯑꯗꯨꯒ ꯆꯕꯦꯠꯅꯩ ꯍꯥꯏꯔꯛꯄꯅꯤꯀꯣ꯫ ꯄꯥꯈꯠꯂꯨꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯅꯒ ꯀꯩꯊꯦꯜ ꯀꯥꯔꯔꯣꯏꯅꯦ꯫ ꯅꯅꯦ ꯑꯃ ꯂꯥꯛꯏꯁꯤꯅꯅꯦ ꯑꯗꯨꯝ ꯀꯥꯖꯔꯗꯧꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯀꯤꯡ ꯊꯣꯛꯄꯗ ꯑꯝꯇ ꯍꯥꯏꯕꯤꯔꯝꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯖꯔꯕꯅꯤ꯫ ꯇꯨꯝꯕꯒ ꯌꯥꯔꯝꯃꯣꯏ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯖꯣꯏ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯂꯨꯄꯥ 10ꯒꯤ ꯈꯨꯂꯥꯡꯈꯥ ꯀꯛ ꯀꯧꯗꯣ ꯉꯥꯏꯔꯝꯃꯅꯤꯅ꯫ ꯉꯥꯡꯅꯗꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨꯗꯤ ꯃꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯣꯐ ꯂꯩꯕꯅꯤꯅ꯫ ꯃꯄꯥꯗꯣ ꯍꯧꯒꯠꯈ꯭ꯔꯦ꯫ ꯇꯤꯂꯣꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯕꯛ ꯇꯧꯔꯤꯕ ꯐꯤꯔꯦꯞꯄꯕꯨ ꯈꯥꯝꯃꯤ꯫ ꯌꯥꯅꯤ ꯏꯕꯨꯡꯉꯣ, ꯏꯅꯦ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯏꯅꯦ ꯉꯁꯤꯗꯤ ꯑꯣꯐ ꯂꯩꯌꯦ, ꯑꯩꯅ ꯂꯣꯏꯁꯤꯟꯕꯤꯔꯒꯦ꯫ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯏꯁꯥꯁꯦ ꯀꯇꯟ ꯑꯣꯟꯈ꯭ꯔꯅꯤ꯫ ꯍꯥꯏꯔꯒ ꯀꯣꯟ ꯄꯨꯂꯞꯇꯣ ꯕꯦꯁꯟꯗꯨꯗ ꯇꯞꯂꯤ ꯐꯦꯡꯉꯝꯃꯤ꯫ ꯇꯤꯂꯣꯅ ꯆꯥꯛꯈꯨꯝ ꯂꯣꯏꯁꯤꯜꯂꯤ, ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯅꯤꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ DSP ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯌꯦ꯫ ꯃꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯈꯪꯅꯕ ꯅꯨꯄꯥꯁꯨ ꯊꯝꯍꯧꯗ꯭ꯔꯦꯌꯦ꯫ ꯃꯁꯛ ꯌꯦꯡꯒꯦꯔꯣ? ꯋꯥꯔꯤ ꯁꯥꯅꯣ, ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ꯫ ꯏꯅꯦ ꯄꯨꯂꯤꯁ ꯅꯨꯄꯤꯒ ꯄꯥꯝꯗꯦꯗ, ꯏꯀꯥꯛ ꯀꯥꯛꯄꯅꯤ꯫ ꯃꯥꯅ ꯑꯃꯨꯛ ꯀꯦꯡꯁꯤꯜꯂꯛꯑꯗꯤ ꯑꯩꯅꯒ ꯐꯤꯡꯒꯜꯂꯤꯁꯤꯒ ꯈꯠꯅꯕꯗ ꯁꯂꯥꯛ ꯁꯥꯅꯅꯤ꯫ ꯍꯦꯔꯥ ꯃꯥꯒꯤ ꯁꯤꯟꯐꯝꯅꯅꯤ꯫
มียามพบนี้ลอยเนรกขังกันนี่พี่เรปมุกสุภากีตาทอรักลกะยานี่สินฟอมตุกยาหินบัวเลยหายังไอ้หนูปีนี้ซาดนะว่าครั้งงังนรูบดะน้องไม่ก็สตูรักกะตะวันปีปามเดมีโอทาวลกักสังลีไปทอกิดนะมวยบุ้งคงงามุทินันี่กวนเพลงมาลอยรำมากะสักคมได้ทอร์อีมังกรดำมาไปมานักตะมุกพัมเลยจุรุบทักปะกว่าซาบะยูโอเวอร์จัดปะกัมบุสีอีปาดีปามเดบมารอลมารีสัมนัดันให้รักลีบะจอยยูให้ดอมาโกกลิงบะมาจานุปาสิสุใครเดตุงบับไตเพนแรปกีวารีเขาดอรักลีนี่ขังงี้มากีบะเพนแรปมาปากีมาขุดตะเลรำมันนี่ให้บดีขังครบนี่ทากไอเสียงน่ะขังโดกลากีมาตากุมนิสาอัมตะตัสตาวดบะนัจานุปามฟังงี้เสนารายวักตะนักขุดนาทีงูนี่ไอสตงนี่งมนี่มาทายระมาเช็ดอัมตะสาบนันทีอดูนาระฮะเรียนมันนุ่งเด็กกันจ้าจริงบะจุรุบจริงขัดแล้วก็ยาได้ไม่คุณน่ะลับไซน์กับทุกอันไว้ให้ดีดอสวยเล่าเครลอยน่ะพักตะนี่ยังมันนี่ขังเลยมาข้าคุยน่ะฟังท่านิงเร่อดูน่ะมันนิ่งคิดตั้งเลงไอ้ข้ามาอีมาปานะฟังมุการีกิเจนมันเอาฮะไม่คู่ดูดิจุรุบน่ะทีโอ้ยเดี๋ยวงานกี่ให้ระดีลัดตะบตะมุเสียลิบดเรสมาคัลอีไม่เปียมาไอ้นี่แหละอีกตั้งบะท้าวสินั่งดิเพสันโซตะมุโซนิสามห้าวตะมุโซน่ะท้าบกับจักมันอะไรเนี่ยอัสปะบัวอดูมังเนี่ยอดิกซูบันนัตเตวะใจเนี่ยพัดกันละอดีไล่ไก่กูไม่โอยนี่นักสักตุนน่ะมารอละมาคาแรคเตอร์น่ะมารอละมาดูปีมาซากดิสู้ดีก็พี่เรปทูน่ะคุมกีอัสอดูมาปาบเซนมาทว่าก็ตกจะเดท่าดิท่าสกิดเรดาอีบัวนั่งมาโตดีมีงางมาสักปะเดคราท่าจะน่ะสิเป็นรักไก่เลยหงเกโฟนตัวบุคุดิ้งกีไลริกปารีไลริกตัวรีมาให้บ่อีจ้าดีนี่สากิไลริกเอาไรดีบ่อยเด้exam am ta fail oi ramoi da pantho rank ti san da bana tro ha rank ti san mangam da bana tra ba as nga hor ngak tu mugi ge hainaga hagot tu ni mung changki bada mapan ni la howi hai nungthil tum sin ga nu ko nisa do chop ni sa chop pen drive to memory ni piro somdana hospital na ni बेट मचीद फमलगा लोनसिलगा लैरिबा थौनाउदुदा मुन्ना येंगलम्मी नुंसा याकना सारसो मनुंगदुदी एसीनिना इंग लावी सुम येंगलम्बदै माने हेक ड्राइंग तौबा सानबगी पेंसिल दो ता पाइख्रे चथोक्तबगी ngawrok ngawba makhongदगी खुजिनदुदा पेंसिल दुदा कन्ना मचु संगनबा होटनरी हयेंग मा लाक्तुइनिना खरा केसिनदा यादे अदै अमुकसो अस अदा hayeng aina yumda amuk chatkradi maga amu unaba fangaroidaba amuk sumasa do loksing lakpagumna aduba ai sida sum leibadi yaroi aduna yumda leibana farani fangliba tanja sima irai laina manghalubada matung amu hanna tanja sima di fanglaroi hospital sigi wang malan thoktuna sangsar gi fazaba khudingma nongma khak oirasu yengba fangjagi magi vet na tonga na thambani अतैगिदी अनि अहुम पुनसिनरगा थंबसु यावी हगोलकलगा अतोपा वार्ड कोइबा लाक्लम्मी मागा खरा खरा यानबा अमगी मनाक चंगसलगा फमी अमदो अंगांग सुमिने हाइना कन्ना तौरम्मी इचे नुपीदुना याम थुना अंगांग सम तुमहन किगे नखोय तामोनने ngaraang su romance toksi haidana thengna tumhan bai tumse su phadre aise kamna subet machi du da famlaga ngairammi angang tumhalini tawrida phina saba angang ni fanayam kuina tumhalami adai tapna hogalaklaga tamna dhanglei kaino nupada irang tobasa kamaina togane adudi aidi khangdi he ado aina noi tamo kamaina pharake haibadu madi limbige tamna su ikhat khatlaga hoyai माने कॉलेज लाकपदा अइना मागी खजाइदा किस तौसनबनी अदै मादो इकाइरगा नोकमी अइंगोंदा येंगे अदै अदुम माना इदो पामख्रे अदुगा नोंगालगने अखोय अनि चेले अदुगा कोना अमु नुपी कोइरे नोकमी तारंबा तामनादो कोना नुपी कोइरे हाइरकपदा नोकपा हंजिलगा अदुदी इरांग होजनदबना फैको नुपादुना पामक्त्रदी नंग नुपादो अदुम फंगौरोय अदो खरा केरगा लैयो आई केबिगे नंगना फादोय सिबु कनानो डॉक्टर पाखंग फजबदुरो हाइनरिंगे ग्रोंग तोबो मखोल अमा तारकलमी वार्तुगी मखोय अमनी दो मखोल दु ताबसु यावी तादबसु यावरमी पृथ्वी कारे जालो अमना ओइरमोय आइना ngaraang numitang साबा लोइबा रॉकेट तो
कल्पना तोंहल्लगा थानी हाइबनी माना चटपगी ओइरमनी इस भीमना मोइ थोपो ओइरमनी नत्ति मी रॉकेट नि हाइरगा मीना तामनादि गाउदबनीना हगोलै थोरई सांगना लैरिबा कॉरिडोर दुगी चुथेकता मथा काफम लैखिबदुदा मी अमा सत थैजिनखिबदो उरम्मी कैमरा थेटप्र येंगी कॉरिडोर दुदी कैमरा अमखक थेटलम्मी अमखक थेटपो ओइरसो कॉरिडोर असांगबदुदी लोइना उबना मासु चुमना चटपा सारगा चटलगा मथकलोमदा सत्कारई मगक थांगतुना येंगबदा ख्वाई मथकि स्टोर रूमदुदा चंखिबदुसु ओइ अदुई मपादुमदी कैमरा हाप्तबनी तपना तपना मखोंदु लाउना मखौ थोकंदना सिंगना थांगी तुमिन हेक चंगसनबसु कीगुम लाकुम येंगदी येंगनिंग चंगसिलई खितंग चेपथरा येंगी डॉक्टर की एप्रोन लिपा नुपादो लुखम खक उई माना रुमसिंदुना लैरिबा नुपीदो कनानो उनबो होनी मचेत अमखक नत्तना उबो फंगदी अदुबु मास अमुक्तंगदी हाइदुना उनबो होनरम्मी डॉक्टर नुपादुगा नुपीदुगा अनीदुगी मओंगदुदा इथक थकली मखोय अनीगी अरोनबा मरीदो अदुबु तामनासु सेंगना उबो फंगलमदे ममैदा डॉक्टर सिना नोंगै पुथोरकलगा नुपीसिगी मकोकता नंबदु खक्तदा नुपीसिगी मसक उरकलमी स्टाफनी तामना स्वाई लावी थूना चथोरई मफमदुदगी थूना चेनखी सोमदना निंखोमना कीहली नोंमै नमलगा कनाम थाइदोरकपा यारोय खंग्रा इन हाइसे सोनिका खितंग सुकिरम्मी नोंमैदुदा निंखोमबा नोकमी पाखत कनो अई नोंगोंदा केमदा सोअलोय नंगी अपाम्बा सेलदुसो अईना पीदुइसिदी सिदी सुम लक्नबनी अईना लक्नबो ओइरसु अईना ngang वासे खंगदी खंगजलो सोनिकाना नंगना सेलदुबा पीनी हायरदी यारे था खुदिंगी नंगी सैलरीदगी लुपा लिसिंग कुन खाइरो नोंमैदे महिनादे लोसिनख्रो निंखोमबा नोकमी नोंमैदो यपसिनख्रगा सोनिकागी मसमगदो नारुमदे यपसिनबिरम्मी अनीदुगी अरोनबा मरीदो खंगदनबा सोनिका हाना थोख्रगा निंखोमबा लैथरगा फमौवी स्टोर रूम की अमोटपा मरक्ता नोकमी फमम्मी मागी अपाम्बा मागी अनिंगबा खुदिंगमक सेलनदी वात्रमनीना लोना मफमसिदा चथादुना लाक्लिबनी अहानबदा सुरुदा नुंसी लौनम तौरगा मरी लेनख्रे मदुगी मतुंग ब्लैकमेल तौरगा माबु सिजिनबनी मसिगी मतुंग मसक काबक येंगबा याबा सोनिकादा अमुंग तारे मासुमाना मतम खरा लैरगा ब्लैकमेल तौबा यानबा सिनबनी पामदुना नुंसीदुना लोइनबा नत्ते तामना मागी रूम मनुंगदा तासलगा फम्मी कीसु कीरबनी निंखोमबगी मतौदो मिटिंग चुमदबा नेचर तादबा मओंगदसदा पेशेंटदसु किहन खंगलमोय हाइनिंगै मरम लेते असुक मोटपा मार्क्से मफमसिदा करिगी लेहलमिनो खल्ली माना असुमना तौरबदी हॉस्पिटल से नोंमदी ख्वाइदगी अथीबा मफम अमा ओइगनी खल्ली मिंचटना थीबदा अफाबा अचुम पामसबा फिरेपना पुंगदमक मागी मथक्ता ताहोगनी खनबदा मा हेना नुंगाइरमदे मथंगी नुमितनी नुंथिल नुमिदांग वैरम अनाबा मयाम हंगसित लांगबा पुथोकपगी मतमदो तामनासु गार्डन फमलम्मी माना मसा मयाम फगलकपदा मयाम सिंदो हराउजे ड्राइंग पामबगी ची अहांगबा अमदा पेंसिल इराजर सिजनरगा लाई सुम येकलिङैदा मनाक्ता निंखोमबदो गिट फमजिलई कई पाइरिबा पेंसिलदो चेना अमुक पाइसिलम्मी येंखते खुमदबिदा येकनबो होनै नसाई अरोनबा निंखोमबगी लमचतो उखिबना कीखिबनी हेना उ पाम्बी येकपगी मखोंग चिंखतपदो फाव फैद्रिंग फट्रांग तौदुना मखुत चुम्बा ngamlamde निंखोमबा तामनागी मखुत्तो मागी खुद अचौबदुना पुलप पाइरगा करेमनरई आइगे मिनसिसे हाइदुना कन्ना पाइसिलकपदो तामनाना मुक्लगा सतोकनबो होनै अदुबु मखुत्तुदै नाथोकपा ngamlamde निंखोमबा नोकमी हेना करेमनखी नंग गाउदे हाइबसे अइना खंगमोय खनब्रो नंगना आइगे अरोनबा खंगबगुमना अइनासु नंगी अरोनबा लोइन खंगी तामना मसा लेंगमबदो चप लेपी निंखोमबा नोकमी हाइरई अइना नंगी मरमदा खंगदो अमता लैते नंगना ngara उखिबा खुदिंगमक्तो नंगी नफमदसु थोअननिंद्रदे नचिन कांगथोरकपा यारोय हेक कांगथोरकपदा अइनासु नंगबु मांगहनबसिलकनी नंगदि गाउद्रसु अंगाउबि ओइरी अदुगा अइना डॉक्टर हाइरगा हगोत्ख्रे तामना की मनबगे निंखोमबदा हंगतना येंगबा फांगमहौदे तुमिना मची लेंगदा लेहौरे मागी हेक मनाक्ता गिट अमुक फमजिलकपदा इखंग खंगना येंगलुई हंदक्ति फिरेपा ओइरम्मी कई इनो तामना काक्सिलई उद्रा फिरेपसु नोकमी अई सोमते येकपियोदना
ꯏꯪꯅ ꯅꯣꯛꯂꯒ ꯑꯇꯞꯄ ꯃꯇꯧꯅ ꯃꯤ ꯂꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯈꯣꯏꯗꯥꯔꯨꯗꯨꯅ ꯌꯦꯡꯂꯤ꯫ ꯈꯜꯂꯤ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ ꯅꯪꯁꯦ, ꯗ꯭ꯔꯤꯒꯤ ꯃꯥꯟꯅꯅ ꯄꯥꯏꯔꯕꯁꯨ ꯆꯥꯎꯅ ꯈꯦꯠꯅꯔꯤꯕ ꯃꯥꯟꯅꯗꯕ ꯋꯥꯈꯜꯁꯤꯗ ꯂꯨꯞꯈꯤ꯫ ꯑꯃꯅ ꯃꯤ ꯃꯥꯡꯍꯟꯕ, ꯑꯃꯅ ꯃꯤꯕꯨ ꯀꯟꯕꯤꯕ ꯗꯣꯛꯇꯔꯅꯤ꯫ ꯗꯣꯛꯇꯔꯁꯤꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯡꯃꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯨꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤꯗꯃꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯨꯝꯍꯠꯄ ꯅꯨꯄꯥꯁꯤꯒꯤ ꯃꯤꯅꯣꯛꯇ ꯁꯨꯡꯉꯥꯎ ꯉꯥꯎꯗꯕꯤ ꯃꯍꯥꯛꯁꯦ ꯑꯉꯥꯎꯕꯤꯁꯨ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯆꯥꯟꯁ ꯂꯧꯔꯒ ꯏꯔꯥꯡ ꯃꯇꯦꯛ ꯇꯧꯁꯤꯟꯅꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯈꯪꯖꯕ ꯅꯠꯇꯦ ꯗꯣꯛꯇꯔ ꯑꯄꯪꯁꯤꯗꯤ, ꯄꯪꯕꯗꯤ ꯅꯠꯇꯦ ꯆꯥꯝꯊꯣꯛꯄꯅꯤ꯫ ꯆꯝꯕꯗꯨꯅꯁꯨ ꯅꯤꯡꯈꯣꯝꯕꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯁꯤꯐꯥꯎ ꯍꯧꯖꯤꯛꯐꯥꯎ ꯁꯟꯗꯧꯅ ꯄꯪꯉꯒ ꯂꯩꯔꯤꯕꯁꯤꯅꯤ, ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯃꯤꯠꯇ ꯁꯨꯝ ꯌꯦꯡꯉꯛꯄꯗ, ꯑꯩꯒꯤ ꯃꯤꯠꯇ ꯀꯩ ꯌꯥꯎꯒꯦ? ꯅꯪꯒꯤ ꯃꯤꯠꯇ ꯑꯩ ꯌꯥꯎꯏ, ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩ ꯌꯥꯎꯔꯝꯃꯗꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅꯤꯕꯣ꯫ ꯃꯤꯠꯇ ꯎꯕ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯗ ꯂꯣꯏꯅ ꯍꯥꯞꯄꯗꯤ ꯌꯥꯔꯣꯏ, ꯁ꯭ꯄꯦꯁ ꯌꯥꯝ ꯄꯤꯛꯏ꯫ ꯍꯧꯔꯛꯏ ꯃꯥꯒꯤ ꯃꯥꯂꯦꯁ ꯃꯔꯣꯜꯁꯦ ꯑꯃꯨꯛ꯫ ꯊꯃꯣꯏꯒꯤ ꯃꯐꯝ ꯌꯥꯝ ꯄꯤꯛꯏ ꯍꯥꯏꯕ, ꯑꯩꯁꯨ ꯄꯛꯆꯥꯎ ꯆꯥꯎꯗꯕꯅꯤ, ꯑꯗꯨꯝ ꯆꯟꯅꯤꯗ꯫ ꯑꯩ ꯑꯝꯇ ꯌꯦꯛꯑꯣ ꯍꯥꯏꯕꯗꯤ ꯈꯨꯃꯛꯇꯦ꯫ ꯄꯦꯟꯁꯤꯜ ꯇꯨꯝꯈꯤꯅꯤ ꯄꯥꯈꯠꯂꯁꯨ ꯃꯌꯥꯝ ꯂꯩꯕꯤꯒꯦ, ꯃꯈꯥꯗ ꯐꯝꯃꯣ ꯌꯦꯛꯀꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯀꯌꯥ ꯌꯦꯛꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯕꯁꯨ ꯊꯑꯣꯏꯒꯤ ꯅꯥꯄꯤ ꯃꯆꯥ ꯃꯆꯥ ꯃꯈꯥꯗ ꯍꯧꯕꯗꯣ ꯃꯗꯨꯗ ꯌꯦꯛꯐꯝ ꯊꯩ꯫ ꯈꯨꯐꯝ ꯃꯈꯜ ꯃꯈꯜ ꯍꯣꯡꯂꯒ ꯁꯨꯃꯥꯏ ꯐꯝꯃꯨꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏ ꯐꯝꯃꯨꯔꯥ? ꯀꯃꯥꯏ ꯐꯝꯃꯨꯒꯦ? ꯀꯔꯝꯕꯅ ꯐꯖꯅꯤ ꯃꯖꯥꯏꯕꯦꯝꯃ? ꯏꯌꯥ ꯌꯥꯏꯅꯦ ꯅꯪ ꯌꯦꯛꯄꯕꯨ, ꯑꯗꯨꯝ ꯐꯝꯃꯨꯅꯦ꯫ ꯌꯦꯛꯄꯁꯤꯗꯤ ꯂꯦꯞꯄꯒ ꯑꯣꯏꯅ ꯌꯦꯛꯂꯛꯀꯦ꯫ ꯐꯝꯈ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯗ ꯈꯨꯗ ꯄꯨꯂꯞ ꯄꯥꯏꯁꯤꯜꯂꯒ꯫ ꯇꯥꯝꯅꯥꯁꯨ ꯌꯦꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯆꯪꯈꯤ ꯐꯤꯔꯦꯞꯄ ꯌꯦꯛꯄꯗꯣ꯫ ꯂꯣꯏꯔ ꯃꯥꯜꯂꯦ, ꯋꯥꯏ ꯁꯛꯅ ꯃꯁꯥ ꯌꯥꯝ ꯌꯥꯡꯅ꯫ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗ ꯁꯠ ꯍꯧꯒꯠꯂꯛꯂꯒ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯌꯦꯛꯂꯤꯕ ꯂꯥꯏꯟꯗꯨꯗ ꯍꯦꯛ ꯌꯦꯡꯕꯒ ꯆꯦꯛꯄꯜ ꯋꯥꯡꯃꯗ ꯁꯟꯅ ꯃꯣ ꯍꯥꯏꯅ ꯀꯟꯅ ꯈꯣꯡꯉꯛꯄꯗꯨꯒ ꯃꯈꯣꯜꯗꯨꯁꯨ ꯆꯥꯟꯅꯅ ꯇꯥꯔꯛꯏ꯫ ꯌꯦꯛꯂꯤꯕ ꯂꯥꯏꯗꯨꯁꯨ ꯁꯟ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯛꯆꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯇꯥꯝꯅꯥꯅ ꯁꯪꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯁꯟꯅꯦ ꯁꯟ, ꯍꯧꯖꯤꯛ ꯈꯣꯡꯈꯤꯕ ꯃꯣꯗꯣ ꯑꯗꯨꯝꯕ ꯁꯟ꯫